ꯅꯝꯊꯔꯒ ꯊꯝꯒꯦ ꯍꯥꯏꯕꯔꯣꯝꯗ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯒ ꯊꯕꯛ ꯆꯠꯊꯔꯒꯅ ꯅꯥꯒꯥ ꯀꯨꯀꯤ ꯃꯩꯇꯩ ꯀꯥꯏ ꯑꯍꯨꯝꯁꯦ ꯍꯦꯛꯇ ꯑꯩꯈꯣꯏꯒꯤ ꯑꯃꯒ ꯑꯃ ꯃꯩꯇꯩꯒ ꯀꯨꯀꯤꯒ ꯇꯧꯗꯨꯅꯕꯤ ꯈꯔ ꯅꯝꯊꯔꯀꯥꯟꯗ ꯀꯨꯀꯤꯒ ꯅꯥꯒꯥꯒ ꯑꯃꯨꯛ ꯑꯣꯟꯁꯤꯟꯅꯍꯜꯂꯛꯑꯒꯦ ꯍꯥꯏꯕꯔꯣꯝꯗ ꯑꯗꯨꯒ ꯑꯣꯟꯁꯤꯟꯅꯔꯤꯕ ꯊꯨꯒꯥꯏꯅ ꯍꯣꯠꯅꯕꯁꯨ ꯈꯪꯒꯁꯨ ꯑꯗꯨꯁꯨ ꯃꯣꯏꯅ ꯑꯩꯒꯤ ꯃꯇꯨꯡ ꯊꯕꯛ ꯇꯧꯕ ꯉꯝꯗꯕ ꯁꯤ ꯀꯥꯡꯀꯣꯡ ꯆꯥꯏꯕ ꯃꯅꯤꯄꯨꯔ ꯃꯣꯏꯅ ꯑꯩꯈꯣꯏ ꯊꯝꯕꯒꯤ ꯐꯤꯕꯝꯗ ꯂꯩꯔꯦ ꯑꯗꯣ ꯁꯥꯟꯅꯔꯣꯏꯁꯤꯡꯁꯤꯅ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯅ ꯃꯈꯥ ꯆꯤꯛꯑꯀꯥꯟꯗꯀꯣ ꯃꯥꯏ ꯋꯤꯜꯀꯣ ꯀꯔꯦꯖꯇꯨ ꯇꯧꯔꯀꯥꯟꯗꯀꯣ ꯏꯔꯩꯕꯥꯛ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯃꯅꯤꯄꯨꯔꯒꯤ ꯏꯔꯩꯕꯥꯛ ꯑꯩꯈꯣꯏ ꯀꯩꯅꯣ ꯏꯟꯗꯤꯌꯥꯒꯤꯀꯣ ꯗꯃꯛꯇ ꯑꯣꯏꯅ ꯆꯠꯂꯀꯥꯟꯗ ꯒꯣꯜ ꯃꯦꯗꯜ ꯁꯤꯜꯚꯔ ꯃꯦꯗꯜ ꯂꯧꯔꯛꯇꯅ ꯑꯩꯈꯣꯏꯒꯤ ꯑꯣꯏꯔꯛꯏꯕꯅꯦꯕ ꯅꯨꯡꯁꯤꯕꯤꯌꯣ ꯏꯔꯩ ꯈꯨꯅꯨꯡ ꯅꯨꯡꯁꯤꯕꯤꯌꯣ ꯁꯥ ꯅꯨꯡꯁꯤꯕꯤꯌꯣ ꯏꯔꯩ ꯇ꯭ꯔꯦꯠ ꯈꯨꯅꯨꯡꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯨꯕ ꯅꯣꯝꯕ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯑꯗꯨ ꯇꯧꯕ ꯂꯦꯕꯔ ꯃꯌꯥꯝ ꯀꯟꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯌꯥꯝꯁꯦ ꯃꯁꯤ ꯃꯥꯒꯤ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯗꯣꯔꯤꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤꯗꯤ ꯄꯨꯂꯞ ꯖꯍꯥꯖ ꯑꯃ ꯇꯣꯡꯉꯀꯥꯟꯗ ꯖꯍꯥꯖ ꯑꯍꯣꯕ ꯖꯍꯥꯖ ꯇꯣꯡꯍꯜꯂꯀꯥꯟꯗ ꯏꯄꯥꯛ ꯃꯌꯥꯏꯗ ꯂꯨꯞꯍꯟꯕꯒꯤ ꯐꯤꯕꯝꯗꯣ ꯑꯗꯨ ꯐꯤꯕꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯂꯩꯈꯤꯗꯧꯕꯒꯤ ꯂꯩꯔꯦ ꯑꯗꯨꯅ ꯁꯥꯟꯅꯕꯒꯤ ꯂꯝꯗꯗꯤ ꯏꯟꯗꯤꯌꯥꯅ ꯃꯅꯤꯄꯨꯔꯁꯦ ꯏꯟꯗꯤꯌꯥꯒꯤ ꯄꯥꯋꯔ ꯍꯥꯎꯁꯅ ꯍꯥꯏꯔꯤ ꯏꯁꯄꯣꯔꯠ ꯌꯨꯅꯤꯚꯔꯁꯤꯇꯤ ꯄꯤꯕꯤꯗꯅ ꯁꯥꯔꯦ ꯀꯣ ꯇꯧꯔꯛꯑꯦ ꯁꯤꯒꯤ ꯊꯥꯛꯁꯤ ꯌꯧꯔꯛꯑꯕꯅꯤ ꯑꯗꯨꯒꯨꯝꯕ ꯏꯟꯗꯤꯌꯥꯒꯤ ꯏꯁꯄꯣꯔꯠ ꯌꯨꯅꯤꯚꯔꯁꯤꯇꯤ ꯂꯤꯡꯈꯠꯈꯤꯕ ꯂꯝꯗꯝ ꯑꯃꯗ ꯆꯍꯤ 3 ꯃꯈꯥꯏ ꯐꯅꯤꯡꯆꯤꯠ ꯂꯥꯡ ꯊꯣꯛꯇꯨꯅ ꯃꯤꯀꯞ ꯃꯦꯔꯥ ꯈꯣꯟꯗꯨꯅ ꯃꯔꯩꯕꯥꯛꯀꯤ ꯃꯔꯝꯗꯐꯥꯎ ꯆꯠꯄ ꯉꯝꯗꯅ ꯂꯩꯕ ꯑꯃ ꯑꯣꯏꯍꯟꯕ ꯑꯗꯨꯗꯤ ꯏꯁꯄꯣꯔꯠ ꯌꯨꯅꯤꯚꯔꯁꯤꯇꯤ ꯂꯤꯡꯈꯠꯄꯗꯨꯗꯤ ꯑꯗꯨꯒ ꯑꯥꯔꯊ ꯊꯣꯛꯏꯕ꯭ꯔꯥ ꯁꯥꯟꯅꯔꯣꯏꯁꯤꯡꯗꯨꯗꯤ ꯃꯔꯝꯗ ꯆꯠꯄ ꯉꯝꯃꯤꯕ꯭ꯔꯥ ꯁꯤ ꯑꯃꯨꯛꯇ ꯈꯟꯕꯤꯌꯨ ꯑꯣꯅꯔꯦꯕꯜ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯏꯃꯥꯅꯤ ꯏꯄꯥꯅꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯇꯣꯝꯊꯤꯟ ꯉꯥꯜꯂꯕ ꯂꯨꯆꯤꯡꯕ ꯑꯃ ꯑꯣꯏꯔꯛꯏꯕꯅꯤ ꯍꯥꯏꯖꯕꯅꯦ ꯑꯗ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯩꯈꯣꯏ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟ ꯈꯪꯕꯤꯌꯣ ꯁꯤꯅꯤ ꯑꯩꯈꯣꯏ ꯍꯥꯏꯁꯦ ꯏꯁꯄꯣꯔꯠ ꯌꯨꯅꯤꯚꯔꯁꯤꯇꯤ ꯈꯨꯗꯣꯜ ꯇꯧꯔꯤꯕ ꯁꯥꯔꯕ ꯀꯧꯇꯨꯛꯇ ꯂꯩꯔꯕ ꯑꯗꯨꯒ ꯁꯥꯟꯅꯔꯣꯏꯁꯤꯡ ꯂꯩꯕ ꯖꯒꯥ ꯃꯅꯤꯄꯨꯔꯗꯤ ꯀꯥꯡꯀꯣꯡ ꯆꯥꯏꯕ ꯃꯔꯩꯕꯥꯛꯀꯤ ꯃꯔꯝꯗꯝꯗ ꯆꯠꯄ ꯉꯝꯗꯕ ꯑꯃꯒ ꯑꯃꯒ ꯎꯅꯗꯅ ꯊꯕꯛ ꯇꯧꯁꯤꯟ ꯇꯧꯕ ꯉꯝꯗꯕ ꯁꯨ ꯅꯣꯝꯕ ꯉꯝꯗꯕ ꯏꯗꯨꯀꯦꯁꯟ ꯁꯦꯛꯇꯔ ꯀꯥꯡꯀꯣꯡ ꯆꯥꯏꯔꯕ ꯑꯦꯅꯤ ꯂꯩꯔꯕ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯔꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯕ ꯃꯣꯏ 59 ꯍꯨꯝꯐꯨ ꯂꯩꯕ ꯑꯅꯤ ꯑꯃ ꯅꯣꯡꯒꯥꯈ꯭ꯔꯦ 59ꯅ ꯀꯦꯒꯦꯗꯦ ꯃꯔꯦꯡ ꯑꯣꯏꯔꯅꯤꯀ ꯊꯦꯛꯀ ꯊꯦꯛ ꯅꯧꯒꯅ ꯃꯣꯏꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯑꯗꯨ ꯃꯔꯩꯕꯥꯛ ꯁꯥꯟꯅꯔꯣꯏꯁꯤꯡ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯗꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯂꯩꯈꯥ ꯇꯥꯍꯜꯂꯒ ꯊꯝꯕ ꯍꯥꯏꯕꯁꯦ ꯁꯤꯗꯤ ꯈꯪꯕꯤꯔꯣ ꯑꯗꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯋꯥꯍꯜꯂꯤꯁꯤ ꯀꯅꯥꯅꯣ ꯍꯥꯏꯔꯒꯗꯤ ꯃꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ ꯃꯌꯥꯝ ꯃꯣꯏꯒꯤꯅꯤ ꯅꯣꯏ ꯈꯪꯉꯤ ꯀꯦꯟꯗ꯭ꯔꯒꯤ ꯑꯣꯏꯔꯕ ꯀꯦꯟꯗ꯭ꯔ ꯍꯨꯝꯐꯨ ꯑꯗꯩ ꯀꯦꯟꯗ꯭ꯔꯒꯤ ꯑꯣꯏꯔꯤꯕ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯚꯣꯇꯔ ꯑꯣꯏꯔꯤꯕꯁꯤꯅ ꯃꯁꯥ ꯃꯨꯟꯅ ꯈꯪꯉꯝꯃꯅꯤ ꯍꯧꯖꯤꯛ ꯈꯪꯕꯤꯔꯒꯅꯦ ꯑꯃꯨꯛꯇꯪꯗꯤ ꯃꯣꯏꯁꯦ ꯑꯆꯨꯝꯕꯅ ꯀꯣ ꯏꯁꯣꯔꯒꯤ ꯀꯩꯅꯣꯅ ꯑꯆꯨꯝꯕꯅ ꯇꯥꯏꯕꯪ ꯃꯄꯨꯒꯤ ꯀꯩꯅꯣꯅ ꯄꯥꯎꯇꯥꯛ ꯃꯇꯨꯡ ꯏꯟꯅꯅꯦ ꯑꯃꯨꯛꯇꯪ ꯄꯔꯥ ꯇꯝꯕꯤꯁꯤ ꯃꯔꯩꯕꯥꯛ ꯅꯨꯡꯁꯤꯖꯕ ꯃꯤ ꯂꯩꯕꯥꯛ ꯉꯥꯛꯄꯅꯤ ꯂꯩꯕꯥꯛ ꯂꯣꯏꯅꯤ ꯈꯪꯖꯕ ꯃꯤꯅꯦ ꯍꯟꯖꯤꯟ ꯊꯥꯒꯠꯂꯒꯗꯤꯀꯣ ꯊꯥꯒꯠꯂꯤꯕ ꯑꯩꯈꯣꯏꯁꯦ ꯕꯗꯃꯥꯁꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕꯁꯦ ꯚꯣꯇꯔ ꯑꯣꯏꯔꯤꯕꯁꯤ ꯑꯣꯏꯔꯝꯃꯦꯕ ꯚꯣꯇꯔ ꯑꯣꯏꯔꯤꯕꯁꯤꯡꯅ ꯃꯇꯤꯛ ꯆꯥꯗꯕꯗꯒꯤ ꯃꯇꯤꯛ ꯆꯥꯗꯕ ꯀꯩꯅꯣ ꯈꯟꯈꯤꯕꯅꯦꯕ ꯃꯤꯍꯨꯠ ꯈꯟꯈꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯜꯂꯤꯗꯤ ꯚꯣꯇꯔ ꯑꯣꯏꯕ ꯑꯩꯈꯣꯏꯁꯤ ꯑꯣꯏꯔꯦꯕ ꯍꯟꯅ ꯑꯩꯈꯣꯏ ꯂꯣꯛꯈꯥꯛꯀꯨꯝꯕ ꯇꯥꯈꯤꯒꯅꯤ ꯍꯟꯅ ꯑꯁꯤꯕ ꯀꯌꯥꯗ ꯆꯪꯈꯤꯒꯅꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯚꯣꯠꯀꯤ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯀꯔꯝꯕ ꯃꯤꯍꯨꯠ ꯑꯣꯏꯅ ꯊꯥꯒꯠꯁꯤꯒꯦ ꯍꯥꯏꯕꯗꯣ ꯈꯪꯗꯗꯅ ꯀꯣ ꯁꯦꯟ ꯈꯔꯒꯤ ꯖꯨ ꯈꯔꯒꯤ ꯗ꯭ꯔꯒ ꯈꯔꯒꯤ ꯄꯩꯁꯥ ꯈꯔꯒꯤ ꯃꯌꯥꯝꯗꯒꯤ ꯑꯩꯈꯣꯏꯅ ꯂꯥꯡꯅ ꯊꯨꯔ ꯇꯧꯕꯗꯤ ꯉꯁꯤꯗꯤ ꯋꯥꯔꯦꯗꯅ ꯑꯩꯈꯣꯏ ꯀꯩꯗꯧꯔꯤꯒꯦ ꯑꯁꯤꯅꯤ ꯑꯗꯨꯅ ꯁꯥꯟꯅꯔꯣꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯦꯅꯤ ꯁꯥꯟꯅꯕ ꯏꯁꯩ ꯁꯛꯄ ꯑꯥꯔꯠ ꯀꯜꯆꯔ ꯀꯣ ꯂꯣꯏꯅ ꯂꯩꯔꯤꯁꯤ ꯁꯥꯟꯅꯕꯗ ꯅꯠꯇꯦꯕ ꯍꯧꯖꯤꯛ ꯑꯥꯔꯠ ꯏꯁꯩ ꯁꯛꯄ ꯀꯩ ꯇꯧꯈ꯭ꯔꯦ ꯊꯤꯜꯂ ꯈꯣꯡꯒꯤ ꯂꯥꯎꯔꯤ ꯃꯌꯥꯝꯁꯦ ꯃꯣꯏ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯃꯣꯏ ꯁꯤꯃꯟꯗꯨ ꯀꯥꯏ ꯐꯪꯉꯦꯒꯦꯕ ꯃꯣꯏ ꯄ꯭ꯂꯦꯠꯐꯣꯝ ꯀꯥꯏ ꯐꯪꯉꯦꯒꯦꯕ ꯁꯤ ꯀꯅꯥꯅꯣ ꯂꯩꯉꯥꯛꯁꯤꯅ ꯅꯠꯇ꯭ꯔꯕ ꯅꯨꯡꯁꯤꯖꯗꯅ ꯇꯧꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯇꯧꯌꯨ ꯑꯥꯔꯠ ꯀꯜꯆꯔ ꯂꯩꯔꯣ ꯈꯣꯠꯂꯤꯕ ꯇꯧꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯝꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯡꯁꯦ ꯃꯣꯏ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩꯈꯤꯗ꯭ꯔꯦꯕ ꯁꯤ ꯀꯅꯥꯅꯣ ꯂꯩꯉꯥꯛꯁꯤꯅ ꯅꯠꯇ꯭ꯔꯕ ꯑꯗꯨꯅꯅꯤ ꯁꯥꯟꯅꯔꯣꯏꯁꯤꯡꯅ ꯑꯐꯕ ꯁꯥꯟꯅꯔꯣꯏ ꯄꯨꯔꯛꯄ ꯃꯇꯝꯗꯗꯤ ꯍꯔꯥꯎꯕ ꯁꯥꯟꯅꯔꯣꯏ ꯆꯠꯂꯝꯗꯗꯤ ꯕꯤꯈꯥꯅꯤꯔ ꯆꯠꯈꯤꯕ ꯃꯣꯏꯅ ꯃꯥꯏ ꯄꯥꯛꯖꯤꯡ ꯐꯔꯜꯂꯛꯑꯒꯗꯤ ꯏꯌꯥꯔꯄꯣꯔꯠꯇ ꯂꯩ ꯄꯤꯔꯦꯡꯗꯨꯗ ꯎꯠꯄ ꯑꯗꯨꯒꯨꯝꯕ ꯇꯧꯁꯤꯟꯅꯕ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯇꯧꯁꯤꯟꯅꯕ ꯉꯥꯛꯇꯅ ꯁꯧ ꯁꯥꯍꯟꯕꯤꯒꯅꯣ ꯑꯗꯨꯗꯤ ꯀꯅꯥꯅ ꯑꯩꯈꯣꯏ ꯂꯃꯟ ꯈꯨꯝꯕ ꯇꯥꯏ ꯑꯆꯨꯝꯕꯅ ꯂꯃꯟ ꯈꯨꯝꯕ ꯇꯥꯏ ꯑꯗꯩ ꯚꯣꯠꯀꯤ ꯃꯇꯝꯗ ꯑꯩꯈꯣꯏ ꯈꯨꯝꯕ ꯇꯥꯏ ꯑꯗꯨꯅ ꯚꯣꯇꯔ ꯑꯣꯏꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯄꯪꯉꯒꯨꯝꯁꯤ ꯀꯣ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯃꯑꯣꯡ ꯑꯩꯈꯣꯏꯅ ꯁꯦꯝꯖꯒꯨꯝꯁꯤ ꯏꯁꯥꯒꯤ ꯍꯛ ꯃꯌꯥꯝ ꯑꯃꯅ ꯂꯥꯂꯣꯜꯂꯒ ꯆꯥꯒꯗꯕ ꯍꯛ ꯃꯌꯥꯝ ꯑꯃ ꯈꯣꯡꯒꯥꯎꯅꯒꯗꯕ ꯃꯤꯔꯞꯇꯅ ꯚꯣꯠ ꯊꯥꯗꯔꯒ ꯄꯤꯔꯨ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯂꯣꯏ ꯐꯟꯗꯥꯃꯦꯟꯇꯦꯜ ꯔꯥꯏꯠ ꯀꯥꯏ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯀꯥꯏ ꯑꯩꯈꯣꯏ ꯀꯥꯡꯀꯣꯡ ꯆꯥꯏ ꯂꯩꯅꯤꯀꯣ ꯁꯤ ꯈꯪꯕꯤꯔꯣ ꯑꯗꯨꯅ ꯃꯤꯔꯥꯕꯥꯏ ꯆꯅꯨ ꯀꯣ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯖꯗꯨꯃꯅꯤ ꯂꯧꯔꯤꯕ ꯀꯣ ꯑꯇꯩ ꯃꯌꯥꯝ ꯂꯣꯏ ꯃꯌꯥꯝ ꯅꯨꯡꯁꯤ ꯃꯥꯏ ꯄꯥꯛꯁꯨꯅꯤ ꯅꯥꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯚꯥꯔꯠꯀꯤ ꯅꯪꯒꯤ ꯄꯣꯠꯐꯝ ꯅꯥꯎꯐꯝ ꯇꯥꯔꯤꯕ ꯀꯣ ꯂꯩꯔꯤꯕ ꯅꯪꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯥꯏꯌꯦꯕ ꯅꯨꯡꯁꯤ ꯃꯄꯣꯛ ꯈꯨꯗꯤꯡꯗ ꯑꯐꯕ ꯃꯔꯩꯕꯥꯛ ꯅꯤꯡꯕꯤ ꯃꯌꯥꯝꯒꯤ ꯑꯣꯏꯅ ꯄꯣꯛꯇꯅ ꯂꯩꯗꯅ ꯄꯨꯔꯛꯑꯣ ꯍꯥꯏꯕꯁꯨ ꯑꯩ ꯊꯝꯖꯒꯦ ꯑꯗꯨꯕꯨ ꯁꯥꯟꯅꯔꯣꯏꯁꯤꯡꯕꯨ
ꯑꯩꯈꯣꯏꯒꯤ ꯀꯝꯕꯤꯗ ꯉꯧꯕꯗꯨ ꯇꯧꯕꯤꯒꯅꯨ ꯃꯁꯥꯒꯤ ꯃꯔꯝꯗ ꯆꯠꯄ ꯌꯥꯍꯟꯕꯤꯌꯨ ꯁꯥꯟꯅꯕꯨꯡ ꯈꯨꯗꯤꯡꯃꯛꯇ ꯁꯥꯟꯅꯕꯒꯤ ꯁꯥꯟꯅꯕꯨꯡꯗꯗꯤ ꯖꯥꯠ ꯀꯨꯆꯨ ꯈꯥꯏꯗꯦ ꯙꯔꯃ ꯀꯩꯒꯤ ꯖꯥꯠ ꯈꯥꯏꯗꯦ ꯄꯨꯟꯅ ꯂꯩ ꯍꯥꯏꯕꯗꯣ ꯑꯗꯨ ꯈꯪꯕꯤꯔꯒ ꯑꯃꯨꯛꯇꯪꯗꯤ ꯏꯪ ꯇꯞꯄ ꯃꯅꯤꯄꯨꯔ ꯑꯣꯏꯍꯟꯕꯤꯔꯣ ꯑꯐꯕ ꯁꯥꯟꯅꯔꯣꯏꯁꯤꯡ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯛꯁꯤ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯑꯐꯕ ꯄꯨꯊꯣꯛꯑꯀꯥꯟꯗ ꯆꯥꯎꯈꯠꯄ ꯃꯅꯤꯄꯨꯔ ꯆꯥꯎꯈꯠꯄ ꯏꯟꯗꯤꯌꯥ ꯍꯥꯏꯕꯗꯣ ꯑꯣꯏꯁꯤ ꯍꯥꯏꯕꯁꯦ ꯑꯩ ꯊꯝꯖꯒꯦ